खुरमजरी आइसकॉम डिस्कशन टाइम यंग ताबी ख्वाई खिबी पुनम पुरन कुमार लाई खुराम हाम त तराम लोकसरी kai khunu cheri loina loina na ngasi ge khoi gi khana ne na bada thamjagada ba topic asibu saruk yabi gada ba kai khumna jaraba oja sing ahan maktada ai taram loksage kai khunu bu cheri mangang sa kaisam ibom sa member lining thau sanamahi temple board retired executive engineer PhED Manipur aduga vice president ki league of the Fourth World's People Kangli Park Vice President Kangli Park Calendar Board Kangli Park Ozabu Ahan Mukta Taram Moksei Kai Kunu Cheri Thagat Cheri Oza Mathangda Senior Journalist Wangkemsa Oza Samzai Chief Editor Kangli Park Kimera Oza Samzai Bisu Taram Moksei Kai Kunu Cheri Oza Aikoi Ngasi Thamjagadoriba topic asi Langban Thagi Lining Haibani हाइरिबा लांगबन थागी लाइनिंग असी एकोइना थमजबगी मरमदी एकोइसी हुजिक थवान था लोइसलकदोरे थवान थाना लोइरबा मतुंगदा लांगबन था सिदा एकोइ लाइन थौ सनामहि टेम्पल बोर्ड नसु लिपलेट अमा फोंबिबा मतमदा दुम यावरे लांगबन गी नोमु पानबा युमसगैसा सिदगी हौरगनी अदुगा चैचत मरी सेप्टेम्बर गी कुमजा लिसिंग अनि कुनमरी मलयाफम पालसा लिसिंग अहुम चामब्री कुनिथोय साइना लई अदु लोइदाम लांगबन था सिसु ताइबंग मियोइबगी यामना मरोइबा था मनी लोइदाम लांगबन थादी लाइरमलेंद तिंगख्रबा थवाई याइविरल सिंगी मफमदा लांगबन चरा लुकलेन कत्तुना लांगबन चरा तमदुना लाइओइख्रबा थवाई सिंगी आराम खौरांग कोहनबिबा थानी लांगबन थादी बुतौ खबलांगबबु इरात थौनिजबा थानी लांगबन थादी माइचौ सामुरौ चिगोंग अमदी वांगु पाची पोकप थानी लांगबन थागी तनब नुमित युमसकैसे इराइनी लांगबन थासिगी थासी माइके अवांग चै काब नुमित नोमाइजिंग निंथौ काब अमसुंग लेपाक पोकपा हाइदना सुमाइना इरगा कोइगी मसिगी पेपर सिदा एकोइ फोंदोक पिरी अदुगा लोइना ओजा एकोइगी हुजिकी लांगबन थासिदा गौरगी गौर लाइनिंगबु पामजदना गौर चचरिबा कांगुसु अदुगा सनामहिबु पामजदना सनामहि लाचरिबा निंगजरिबा कांगुसु अखोइ हारिबा लांगबन थासदि लाइओइख्रबा सेना खाइनख्रबा मरुप मपिजा सिंग अदुगा इमुंग मनुंगी अहल लमन सिंगी मफमदा ngamjaba khradang magi kumonsina lakpa matamda mai langbon thagi kumonsina lakpa matamda khoi katnabagi thoramse adum pangthokpasi ngasigi mirol na su adum uraga lei hai tai aduna laingthok sanamahi temple board ki oina masi अखोगी नोम पानबदगी हौनी गे हारिबा अदुगा लांगबन थासिदा लांगबन हैकत्तम लेकत्तमबा अदुगा लोइनना तरा रुलेन कटपगी थौरमसे मसी करिगिदमक्ता पांथोइनो कैदौबगिनो हाइबा वाफमसि लाकपदा कमाइ थम्बिनि योजा हौखिबा चही अमनिगी ममांगददी अखोगी लाइंथौ सनामहि टेम्पल बोर्ड सु लांगबनगी पूर्णिमादगी थासी फावबा असि पांथो अमे हौखिबा सही दगी दे मसी चुम्ब्रा लानब्रा लाइरिक लाइसुजी थीजरुबदा इहान हाना अखोइना फंगजबदा सनामहि लाइकनगी लमाई हुम्बुमरी अमदी नोंथोंबम मेरा मचा मंगांगी थौरम गी लमाई कुंतरेता यावरी लांगबन थागी मनुंगदा लाइओइ खरबा इपा इपुबु लुकलेन कत्तुना लुकलेन कत्पा हाइबा असिना अखोइ ngasi लुक कत्तुना तौरिबसी चुम्मब्रा थाबुम अमा पांथोकपासी हाइरिबा लाइक अनि असिदसु थेंगजे मरु ओइना अखोइना लांगबन थादा पांथोकलिबसी करिगिनो हाइरबदी अखोइगे लैखिद्रबा इपा इपु इमा इबेन गी थवाई सिंग असि मगी आरामबा खौरांगबसी लांगबन था लाकपसिदा मखोइदा पोइ मरम अदुना हाना ममांगदा तौग्रबसु हौखिबा चहीदगिदी अखोइ लाइरिक लाइसुदा थाबुम अमा अपोकपा खोरम्बा सु कवि अखोइना अपोकपा खोरम्बा हाइनसु हाइरगा लांगबन थागी मनुंगदा लैखिद्रबा इमा इपा इपु इचिल इनाव इचा इसु गी थवाई मिरेन सिदा पेनला पिजबा असि अखोइगी सलाई मागी सलाई लेनगी गी मफमदा लुकलेन असि कटलगा लैदिबा सिंदुगी थवाईदा मखोइगी मबुक्ता
पेन पीजब फंगबदु ओइगनी हाइदुना अखोइना लांगबन थागी नोमा पानबदगिना थासी फावबा थासु फावबा असि अखोइना था अमा चुपना तौजबनी थाबुम अमा चुपना थाबुम अमा चुपना अखोइसे पांथोकजबनी मसिदा अखोइना अमना था मखाई अमखक्त तौरंबा असिदा अखोइगी कनागुंबा ngamjadabdana penjadaba numi phangdaba kayasu yaurapaba amachu akhoi lairik ta yauriba lairik laisuda puyada themnariba hairiba thabum ama haiba sida akhoi thabum ama tawbusina mayamgi ningmasu thungnaba aduga ipa ipuna chanaramba se chumgani hana lawjaraga maduda pangthok chakhibani yam noise za ahan bagi thambiri ba wafam mathang se oza simjai de laksige oza akoi gi hauji ki langban gi chara tamba haigadra aduga akoi gi langban gi haishoi tamba chara tamba lulen katpa akoi mayam na ngangnari ba hainari ba lon sida mai mai apamba da haina batar ga su tawri ba thabakti akoi gi laioi khraba mioi singi mafamda huji ki langban tha sina lakpa matamda mana ngamjaba kachaning madu makoi gi mafamda kachabani adu moi thawai mirelna koi yaifaba nungaiba du oinanaba lehoriba singnasu akoi kano akoi nungaiba akoi tekta kaidana panba ngamjanaba adugi wakhalon si mayamna punaba si oza singna takpi basu lei hauji oza ibomcha su lei sanbiri adu oza jan laksani wafamdi hauji ki matam sida chakholakpagi matung ina aikoina ritual placing haibadi mana pamjaba chachariba lining gi matung ina sanamai hero line tok sanamai temple board tai khoi masigi da mai magi legi da ban numit sing du paraga madugi imung manungna ai mi asuki khoi chak kachage madugi phi kaya no adagi di amuk kanagumba gauragida pamjaba kanguna konung leiri adagi bijoy gobind da leiri adagi mai magi tongan ba lamphel da ma leiri adagi nursing ha leiri tongan mafam mem leiri aina loina hairudraga su gauragi su adum leiri aduga akhoi gi maitai gi oina su ritual placing lining pham sing tongan ba hujik leiri ba mafam sing miyamna leinari ba akhoi marging na chingba adi tongan ba hyang thang leiri ba mayam sida katna ba sidu mayam thengnari sigumba chanabi amalakpase masi journalism gi miyeng da kamai thabibe kanoni abuja jaranjan hangbiri bo uchiki akoi india gi onadi ko akoi india gi part oira ko manipur ni india se akoi secularism chapule amani ko dharma da michim khai na da matam na amale amani adu yamna phajir ji kaino ko as a human being taing pa de akoi si te mi won pok le ko mi won pok le adu akoi magi aroi bai ba le gani taing pan tharok tara akoi lairam nen da magi mapugi laikona ten khama matung da akoi laihori ba akoi mi oi ba khoina mi oi humanity nu siba adigi kai khumna ba gi parwon de puron tre imbaron de puron tre taing pan da akoi cha than rok da sandok tara akoi bu taing pan gi akha ya nungai ba adigi lonchot sajat loi tabire ba ya purmok to maduna thukidana mapugi khoya kha da mapu le ko da le hewa ta mondam koi bu akoi ningsing bai ba se masi akoi gi ningsing ba amsung makoi gi tamta akoi gi thawai mireng gi tamta akoi na pena ba tawba haiba se akoi gi lehuri ba cham ba su oi ba akoi mayam gi yamna tambin ngai u amani aduna masina akoi gi ma pa ma sak khang da ba minung si khang da ba haiba haina ba leiri ko hai ma lei ma ka da ga akoi ba sebi ba ma puda akoi lai se akoi gi creator akoi sebi ba ma ne tra gi akoi lawai ko singi singhong le gi singdol lei gani ada ho bo aroi ba lei gani ko aduma taro ga akoi gi yam phajaba akoi gi maitei khunai haitare ko akoi gi atoi gaur drama maitei drama akoi gi kristan adu wala tabi de ko yamata de akoi gi nuksi buse akoi gi pai pu masak khangba are akoi thawai habsu kari no haraga akoi gi moida akoi gi langbal gi tha sira lakpa matam da yamna akoi gi mayam angang nu bi ri gi mayam puro bakhin ta do mayam je langban tha la he aduna di yam nuksi ba akoi gi yunak sa gi ong khra akoi gi sanu ningon akoi gi masagi ongum sing mana magi hingon chai bon da pan ba ko wahi ati ma pun buk tu mon ma du du hektar khotel to ro kana bapam lendom tungo jara kana man kat mana lai ni ni kari no hai matam ne hai choi thin ai anu si jani malem sha da ho ba de gi to ba me pa bu la ga ma lai du ga ai gi ipai pu ari gi de me am du gi jana ka de ningon jara to ri ni adu karla kan jada adu taruga da koi imung du gi piba wori ba athai mayam halaban sing mayam adu ngasai gi langbon ji ngasai hobiri ba langbon gi no pa ma de gi na koi gi thasu ba ko si gi manung ja ko na
ꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯀꯠꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯗ ꯏꯀꯣꯜ ꯄꯨꯈ꯭ꯔꯤ ꯀꯣ ꯄꯨꯈ꯭ꯔꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯑꯁꯥꯃꯦꯟꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯍꯥꯏꯕꯗꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯀꯣꯜ ꯍꯥꯏꯁꯤꯅꯤ ꯏꯀꯣꯜꯗ ꯑꯩꯈꯣꯏꯅ ꯀꯠꯇꯅ ꯈꯣꯠꯇꯅ ꯃꯥꯅ ꯃꯗꯨꯒꯤ ꯐꯖꯕ ꯂꯩꯔꯣꯟꯁꯨ ꯂꯩꯔꯤ ꯇꯨꯔꯦꯟꯗ ꯂꯩꯔꯣꯟ ꯂꯩꯔꯤ ꯑꯗꯨ ꯍꯤꯟꯗꯨꯒꯤ ꯃꯣꯏꯒꯤ ꯔꯥꯝ ꯇꯔꯄꯣꯜꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯅꯠꯇꯦ ꯃꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯅꯤ ꯃꯥꯅ ꯔꯥꯝ ꯇꯔꯄꯣꯜ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯃꯥꯒꯤ ꯔꯥꯝꯅ ꯆꯍꯤ 34 ꯕꯣꯜ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯃꯥꯅ ꯀꯨꯝꯊꯔꯛꯈꯤꯁꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯕꯁꯤꯅ ꯑꯩ ꯅꯨꯡꯁꯤꯔꯕ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯩꯒꯤꯗ ꯑꯩꯅ ꯑꯍꯜ ꯑꯣꯏꯍꯧꯔꯦ ꯑꯍꯜ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯂꯥꯡꯕꯟ ꯊꯥ ꯂꯥꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯔꯣꯟꯇꯔꯒꯤꯔ ꯑꯩꯅ ꯀꯠꯆꯗꯅ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯇꯧꯕ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯠꯀꯤ ꯄꯤꯒ ꯇꯥꯏ ꯑꯩꯁꯨ ꯅꯨꯡꯁꯤꯕꯗꯤꯀꯣ ꯃꯁꯤ ꯌꯥꯝ ꯋꯥꯡꯈ꯭ꯔꯕ ꯀꯩꯅꯣ ꯑꯃꯅꯤ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯑꯗꯒꯤ ꯏꯄꯥ ꯏꯄꯨ ꯅꯤꯡꯁꯤꯡꯕ ꯑꯃ ꯇꯧꯕ ꯅꯤꯡꯁꯤꯡꯕ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯅ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯀꯤ ꯊꯥꯛꯇ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯑꯗꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯧꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯅꯤꯡꯇꯝꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯄꯜꯂꯗ ꯕꯦꯗꯤꯛ ꯒꯅꯤꯖꯦꯠ ꯀꯣ ꯅꯠꯇꯦ ꯑꯗꯒꯤ ꯊꯪꯒꯥꯟ ꯃꯦꯖꯣꯔ ꯊꯪꯒꯥꯟ ꯑꯗꯩ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯑꯗꯩ ꯋꯥꯊꯧ ꯍꯤꯔꯥꯆꯟꯗ ꯍꯥꯏꯐꯦꯠ ꯄꯟꯕꯅꯤꯀꯣ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥ ꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯃꯅꯤ ꯅꯤꯡꯈꯥ ꯇꯝꯕ ꯃꯥꯡꯕ ꯌꯥꯗꯦ ꯑꯗꯨ ꯑꯣꯏꯗꯦ ꯀꯠꯊꯣꯛꯈꯤꯕꯗꯨꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅꯦ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯑꯃꯗ ꯑꯇꯩ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯂꯥꯡꯕꯟ ꯍꯩꯊꯥ ꯑꯗꯒꯤ ꯂꯨꯛꯂꯦꯟ ꯀꯠꯇꯅ ꯇꯧꯕꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯩꯍꯧꯔꯕ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯍꯧꯗꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯄꯥ ꯃꯄꯨ ꯅꯨꯡꯁꯤꯕ ꯃꯄꯥ ꯃꯄꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯤꯡꯕ ꯑꯃ ꯄꯤꯕꯤꯔꯤꯕ ꯌꯥꯝ ꯐꯖꯅ ꯑꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯦꯛ ꯄꯜꯂꯕ ꯃꯇꯝꯗ ꯁꯤ ꯖꯨꯟ 18ꯒꯤꯗ ꯋꯤꯗꯥꯎꯠ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯂꯤꯃꯤꯠ ꯍꯥꯏꯕ ꯖꯨꯟ 18ꯒꯤꯗ ꯑꯊꯧꯕꯒꯤ ꯃꯣꯏ 35ꯁꯤ ꯑꯩꯈꯣꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ ꯑꯗꯨꯒ ꯀꯦꯀ꯭ꯔꯨ ꯄꯥꯠꯇ ꯃꯈꯣꯏꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯁꯦꯝꯒꯠꯂꯤ ꯑꯗꯨꯅ ꯂꯥꯡꯕꯜ ꯊꯥꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯡꯕꯜ ꯍꯩꯊꯥ ꯀꯠꯇꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯑꯀꯥꯟꯗ ꯅꯣꯏꯒꯤ ꯊꯋꯥꯏꯅ ꯄꯦꯟꯕꯤꯌꯨ ꯀꯣꯟꯅ ꯃꯌꯥꯝ ꯇꯧꯔꯤꯑꯕ ꯑꯗꯨ ꯇꯨꯡꯒꯤ ꯍꯧꯔꯤꯕ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯤꯅ ꯌꯦꯡꯉꯒ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯄ꯭ꯔꯥ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯀꯠꯊꯣꯛꯄ ꯀꯅꯥꯒꯤꯗꯃꯛꯇ ꯃꯔꯤꯕꯗꯃꯛꯇ ꯄꯨꯝꯅꯃꯛꯇꯒꯤ ꯃꯣꯏ ꯊꯋꯥꯏꯒꯤ ꯃꯤꯠꯌꯦꯡꯅ ꯄꯦꯟꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯡꯕꯟ ꯍꯩꯊꯥꯒ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯣꯖꯥ ꯂꯥꯏꯐ꯭ꯔꯥꯎ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝ ꯑꯣꯏꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤꯗ ꯃꯤꯑꯣꯏꯕꯁꯦ ꯀꯔꯤꯅꯣ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯍꯧꯈꯤꯕꯁꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯅ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯐ꯭ꯌꯨꯆꯔ ꯀꯔꯤꯅോ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯁꯦꯝꯕꯤꯔꯕꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯄꯣꯛꯄꯤꯗ ꯇꯥꯏꯕꯪ ꯃꯤꯀꯞ ꯊꯣꯛꯂꯒ ꯈꯪꯂꯛꯄ ꯑꯗꯩ ꯏꯃꯥꯒꯤ ꯏꯄꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯃꯌꯥꯝ ꯂꯩꯅꯀꯣ ꯃꯊꯪ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯂꯥꯡꯕꯟꯒꯤ ꯍꯩꯊꯥ ꯇꯧꯕꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯑꯗꯒꯤ ꯍꯥꯏꯕꯤꯔꯤꯗꯣ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯂꯩꯐꯝꯂꯦꯟ ꯇꯥꯛꯄꯤꯔꯤꯕ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯍꯤꯔꯥꯡꯊꯥꯡ ꯏꯃꯥ ꯏꯔꯩꯃꯗ ꯑꯣꯏꯔꯁꯨꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯔꯒꯁꯨ ꯑꯇꯩ ꯃꯌꯥꯝꯗ ꯑꯗꯒꯤ ꯃꯣꯏ ꯒꯧꯔꯒꯤ ꯑꯣꯏꯔꯒꯁꯨ ꯅꯔꯦꯁꯉꯥꯟꯗ ꯑꯣꯏꯁꯅꯨ ꯒꯣꯕꯤꯟꯗꯗ ꯑꯣꯏꯁꯅꯨ ꯑꯇꯩ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯃꯣꯏꯅ ꯀꯠꯅꯗꯅ ꯑꯗꯨꯗꯅꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯡꯁꯦ ꯑꯗꯨꯗꯅꯤ ꯀꯥꯏꯅꯗ ꯆꯠꯂꯒ ꯀꯥꯏꯅꯗ ꯀꯠꯅ ꯆꯪꯂꯛꯏ ꯑꯗꯨꯗ ꯃꯥꯅ ꯁꯥꯒꯩꯒꯤ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯁꯥꯒꯩ ꯁꯂꯥꯏꯗꯨꯒꯤ ꯃꯆꯥ ꯃꯅꯥꯎ ꯀꯩꯒꯤ ꯂꯣꯏꯅ ꯂꯥꯛꯇꯅ ꯃꯥꯅ ꯉꯝꯖꯕ ꯀꯩꯒꯨꯝꯕ ꯃꯥꯅ ꯀꯔꯤꯝꯇꯁꯨ ꯀꯠꯂꯀꯥꯟꯗ ꯀꯅꯥꯅ ꯅꯕꯗꯤꯞꯇ ꯆꯠꯄ ꯌꯥꯎꯔꯤ ꯀꯅꯥꯅ ꯅꯕꯗꯤꯞꯇ ꯆꯠꯄ ꯑꯗꯨ ꯑꯄꯥꯝꯕꯅꯤ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯃꯥꯏ ꯊꯃꯣꯏꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯗꯤ ꯑꯩꯈꯣꯏ ꯅꯛꯅ ꯂꯩ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯃꯤꯔꯝꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯅ ꯈꯔꯣꯡ ꯃꯤꯔꯝ ꯌꯦꯡꯉꯤꯕ ꯂꯩꯔꯤꯕ ꯆꯦꯜꯂꯤ ꯇꯤꯡꯊꯛ ꯀꯌꯥ ꯇꯤꯔꯨꯁꯤ ꯂꯥꯎ ꯃꯂꯨꯁꯤ ꯍꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯀꯃꯜꯅ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯁꯦ ꯏꯅꯥꯛꯇ ꯂꯩꯕ ꯈꯨꯟꯕ ꯍꯩꯕꯗꯨꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ ꯏꯅꯥꯛꯇ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯣꯠ ꯃꯁꯛ ꯈꯪꯕ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯈꯪꯉꯤꯁꯤ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯍꯜ ꯂꯃꯟ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯦ ꯏꯅꯥꯛꯇ ꯂꯩꯕꯗꯨꯕꯨ ꯈꯪꯕ ꯈꯨꯟꯕ ꯍꯩꯕ ꯍꯥꯏꯕꯁꯤꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ ꯍꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗꯅꯦ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯈꯨꯟꯅꯥꯏ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯇꯝꯕꯤꯔꯝꯗꯕ ꯊꯋꯥꯏ ꯃꯁꯛ ꯈꯪꯕ ꯑꯁꯤ ꯇꯝꯕꯤꯔꯝꯕꯩꯁꯦ ꯃꯁꯤꯅ ꯂꯥꯡꯕꯜꯒꯤ ꯑꯣꯏꯔꯤꯕ ꯍꯩꯊꯥ ꯂꯩꯊꯥꯗꯒꯤ ꯂꯨꯀꯠꯄꯁꯤ ꯑꯃ ꯑꯣꯏꯔꯤ ꯅꯤꯡꯁꯤꯡꯕꯁꯤ ꯑꯃ ꯑꯣꯏꯔꯦꯕ
ꯑꯩꯈꯣꯏ ꯂꯥꯟꯅ ꯊꯧꯔꯝ ꯁꯣꯟꯕ ꯑꯗꯨ ꯇꯧꯕꯗꯨꯅ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏꯗꯤꯀꯣ ꯑꯩꯈꯣꯏ ꯂꯥꯛꯈꯤ ꯅꯣꯡꯃꯗ ꯆꯠꯈꯤꯒꯅꯤ ꯑꯁꯦꯡꯕ ꯏꯁꯥꯒꯤ ꯌꯨꯝ ꯆꯠꯈꯤꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯚꯔꯥꯒꯤ ꯌꯨꯝ ꯂꯩꯒꯨꯝꯕꯅꯤ ꯅꯣꯡꯃꯗ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯒꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯤ ꯂꯣꯏꯅꯃꯛꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝꯕꯒꯤ ꯂꯝꯗ ꯑꯣꯏꯔꯣ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯏꯕꯨꯡꯉꯣ ꯏꯌꯥꯝꯕ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯆꯥꯗꯥꯅꯧꯗ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯂꯝꯗ ꯄꯥꯔꯝ ꯄꯨꯔꯝ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯤꯕ ꯌꯥꯝꯅ ꯇꯝꯕꯤꯔꯕ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯈꯪꯗꯅ ꯁꯤꯒꯦ ꯍꯥꯏꯕ ꯂꯩꯌꯦꯕ ꯃꯥꯅ ꯈꯪꯕ ꯂꯩꯕ ꯃꯌꯥꯝꯗꯣ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄꯤꯔꯝꯗꯅ ꯃꯁꯥꯐꯥꯎ ꯍꯥꯏꯔꯝꯗ꯭ꯔꯒꯅ ꯁꯤꯈꯤꯕ ꯂꯩꯌꯦꯕ ꯌꯥꯝ ꯐꯠꯇꯕ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯟꯁꯤꯅ ꯑꯩꯅ ꯈꯪꯕ ꯈꯣꯠꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯁꯨꯔꯣꯟ ꯁꯥꯔꯣꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯉꯀꯥꯟꯗ ꯁꯤꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯃꯦ ꯑꯍꯜ ꯑꯃꯅ ꯍꯤꯡꯉꯤꯉꯩꯗꯅꯦ ꯎꯄꯥꯝꯕꯤ ꯑꯃ ꯊꯥꯔꯝꯃꯨ ꯏꯀꯣꯜ ꯑꯃ ꯇꯧꯔꯝꯃꯨ ꯑꯩꯁꯦ ꯑꯗꯒꯤ ꯁꯤ ꯑꯗꯨꯕꯨ ꯀꯠꯂꯝꯃꯨ ꯍꯥꯏꯕ ꯂꯩꯔꯀꯥꯟꯗ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯅꯩ ꯑꯗꯣ ꯏꯌꯥꯝꯕ ꯑꯣꯏꯅ ꯑꯩ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯄꯤꯔꯤꯅꯤ ꯑꯗꯨꯅ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯏꯔꯦ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯔꯤꯐ꯭ꯔꯦꯁ ꯂꯧꯔꯒ ꯌꯦꯡꯉ ꯏꯔꯦꯕ ꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕꯗ ꯑꯩꯅ ꯌꯨꯝ ꯆꯥꯎꯅ ꯗꯣꯔꯥꯟ ꯁꯥ ꯊꯝꯃꯝꯕꯒꯤ ꯋꯥꯔꯟꯇꯤ ꯁꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯈꯨꯟꯅꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯀꯞ ꯊꯣꯛꯅꯕ ꯄꯥꯔꯤ ꯄꯨꯔꯤ ꯈꯪꯍꯧꯅꯕ ꯂꯤꯆꯠ ꯂꯤꯛꯂꯝ ꯃꯌꯥꯝ ꯇꯥꯛꯄꯤꯔꯝꯕꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯏꯗꯅ ꯀꯩꯗ ꯊꯝꯕꯤꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩ ꯂꯥꯡꯕꯜ ꯊꯥꯅ ꯂꯥꯛꯄꯗ ꯑꯩ ꯌꯥꯝꯅ ꯏꯁꯥꯅ ꯍꯧꯖꯤꯛꯇ ꯍꯧꯅ ꯑꯩ ꯅꯨꯡꯁꯤꯖꯕꯀꯣ ꯂꯩꯔꯦ ꯑꯗ ꯑꯩꯁꯨ ꯍꯌꯦꯡ ꯀꯩ ꯍꯩꯁꯣꯏꯒ ꯇꯧꯗꯅ ꯌꯥꯝ ꯂꯥꯡꯕꯟ ꯊꯥꯁꯤ ꯌꯥꯝ ꯆꯤꯜꯂꯤ ꯄꯣꯠꯅꯤ ꯑꯌꯨꯛꯇꯒ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯩ ꯀꯩꯀꯩ ꯑꯍꯜ ꯂꯃꯟ ꯍꯩꯁꯣꯏ ꯀꯩꯀꯩ ꯇꯧꯕ ꯌꯥꯝ ꯇꯧꯔꯤ ꯀꯥꯏ ꯍꯟꯅ ꯇꯧꯔꯤꯕ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯁꯨ ꯄꯦꯜꯂꯒ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯃꯤꯠꯇꯒ ꯄꯤ ꯑꯣꯔꯣ ꯇꯥꯕꯁꯨ ꯌꯥꯎꯔꯛꯏ ꯁꯣꯟꯖꯗꯅ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯒꯤ ꯏꯙꯧ ꯏꯕꯣꯛ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯏꯃꯥꯡꯗ ꯄꯨꯔꯥ ꯂꯦꯞꯄ ꯀꯥꯟꯗ ꯃꯣꯏꯅꯒꯅꯦ ꯎꯕꯤꯔꯝꯗꯧꯒ ꯃꯥꯟꯕꯒꯤꯁꯨ ꯑꯩ ꯈꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯄꯦꯜꯂꯦ ꯑꯗꯨ ꯂꯣꯏꯔꯒ ꯌꯨꯝ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯂꯩꯕꯗ ꯅꯨꯡꯉꯥꯏꯖꯩꯑꯕ ꯑꯣ ꯑꯩꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯄꯤꯗꯃꯛꯇ ꯑꯩ ꯈꯔ ꯇꯧꯔꯕ꯭ꯔꯥ ꯄꯥꯔꯤ ꯄꯨꯔꯤ ꯏꯃꯥ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯕ꯭ꯔꯥ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯈꯔ ꯄꯦꯜꯂꯝꯃꯒꯔꯥ ꯀꯥꯏ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯊꯥꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯍꯥꯟꯕꯒꯤ ꯊꯝꯕꯤꯔꯤꯕ ꯃꯊꯪꯁꯦ ꯑꯩ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯏꯕꯨꯝꯆꯥꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯗꯤ ꯃꯇꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯃꯁꯤ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯄꯥꯟꯕꯤꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯄꯨꯕꯤꯕ ꯃꯥꯜꯂꯤ ꯑꯁꯤꯒꯤ ꯃꯥꯄꯜ ꯁꯨꯕ ꯑꯃꯗꯤ ꯇꯔꯥ ꯁꯨꯕ ꯄꯨꯊꯣꯛꯄ ꯃꯄꯥꯎ ꯃꯩꯇꯩꯒꯤ ꯊꯄꯥꯂꯣꯟ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯖꯕ ꯃꯄꯥꯎ ꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯃꯈꯛꯇꯤ ꯂꯣꯏꯗꯥꯝ ꯂꯥꯡꯕꯟ ꯊꯥꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯍꯟꯕ ꯊꯥꯅꯤ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟ ꯊꯥꯒꯤ ꯃꯥꯄꯟꯅꯤ ꯄꯥꯟꯕꯗ ꯃꯥꯏꯆꯧ ꯁꯥꯃꯨꯔꯧ ꯆꯤꯒꯣꯡ ꯄꯣꯛꯑꯦ ꯂꯣꯏꯗꯥꯝ ꯂꯥꯡꯕꯟ ꯅꯤꯄꯥꯟꯅꯤ ꯑꯃꯁꯨꯡ ꯀꯨꯟꯍꯨꯝꯗꯣꯏꯅꯤ ꯄꯥꯟꯕ ꯑꯁꯤ ꯅꯥꯃꯨꯡꯕ ꯅꯨꯃꯤꯠꯅꯤ ꯂꯃꯥꯡꯗ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯐꯗꯦꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯃꯥ ꯇꯧꯔꯣꯏꯗꯕꯗꯨꯃ ꯍꯥꯏꯕꯤꯔꯦ ꯂꯣꯏꯗꯥꯝ ꯂꯥꯡꯕꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕꯗ ꯋꯥꯡꯉꯨ ꯄꯥꯆꯤ ꯄꯣꯛꯑꯦ ꯂꯣꯏꯗꯥꯝ ꯂꯥꯡꯕꯟ ꯊꯥꯅꯨꯡꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗ ꯁꯥꯒꯩ ꯌꯦꯛ ꯁꯂꯥꯏ ꯆꯥꯁꯤꯡꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯐꯨꯡꯒꯥ ꯈꯨꯔꯨꯝꯖꯗꯨꯅ ꯃꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯐꯪꯖꯗꯕꯁꯤꯡ ꯅꯤꯖꯕꯗ ꯐꯪꯖꯩꯌꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯉꯥ ꯁꯨꯕ ꯀꯩ ꯄꯦꯔꯥꯗ ꯌꯥꯎꯕꯤꯔꯤꯕ ꯀꯂꯝꯗ ꯌꯥꯎꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯒꯩꯒꯤ ꯌꯨꯝꯅꯥꯛꯀꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏ ꯏꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯅꯋꯥ ꯑꯉꯥꯡꯅ ꯄꯂꯦꯝ ꯑꯣꯏꯕꯤꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯂꯥꯡꯕꯟ ꯊꯥ ꯌꯧꯔꯛꯄꯗ ꯅꯋꯥ ꯑꯉꯥꯡꯅ ꯃꯄꯨꯛ ꯂꯥꯝꯂꯗꯨꯅ ꯄꯨꯛꯅꯤꯡ ꯂꯥꯡꯕ ꯊꯥꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯣꯏꯗꯥꯝ ꯊꯥꯒꯤ ꯃꯃꯤꯡꯗꯤ ꯂꯥꯡꯕ ꯂꯥꯡꯕꯟ ꯊꯥ ꯀꯧꯏ ꯅꯋꯥ ꯑꯉꯥꯡꯅ ꯂꯥꯡꯕꯟ ꯊꯥꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯄꯒꯨꯝ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯟ ꯏꯆꯥ ꯏꯆꯦ ꯏꯅꯥꯎꯁꯤꯡꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯌꯥꯏꯕꯤꯔꯦꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯃꯅꯨꯡꯗ ꯑꯔꯥꯝꯕ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯄꯒꯤꯗꯃꯛꯇ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤ ꯃꯇꯥꯅ ꯂꯥꯡꯕꯟ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯄꯥꯟꯕꯗꯒꯤꯅ ꯊꯥꯁꯤꯎ ꯅꯨꯃꯤꯠ ꯐꯥꯎꯕ ꯊꯥꯕꯨꯝ ꯑꯃ ꯆꯨꯞꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕ ꯍꯥꯏꯕ ꯂꯨꯛꯂꯦꯟ ꯇꯝꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯏꯅꯥꯠ ꯆꯠꯄꯁꯤꯡꯅ ꯍꯩꯁꯣꯏ ꯍꯩꯊꯥꯒꯤ ꯃꯍꯨꯠꯇ ꯃꯕꯨꯛ ꯊꯟꯅ ꯆꯥꯛ ꯄꯤꯖꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯍꯩ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯅꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ 1870ꯗ ꯃꯩꯗꯤꯡꯉꯨ ꯀꯩꯔꯦꯟ ꯆꯥꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯣꯡꯇꯦꯛꯆꯥ ꯂꯩꯈꯤꯗꯕꯒꯤ ꯆꯍꯤ ꯑꯣꯜꯂꯛꯄ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯔꯤꯕ
चिंगमैरोंगी तुरेल असिदा मचा मनाई खोमी लामी पुरकलगा था अमा चुपना संग खंदुना नोमगी कायदना लांगबन नोमा पानबदगी थाची फावबा लेहुन तंदुना लेपाक मियामबु चाक खांखिबई वारी अरिबा लाइरिक कयादा याउरी असुम तौदुना अखोइगी हंदकी लाइबा सेप्टेम्बर की तांग मरी दगिना अक्टोबर की तांग अनी फावबसी लेप्तना अखोइना मियामना मागी मागी मरी मतागी इपा इपू सिंगदा आराम खौलांगबा कोकननबा तारा चारा तंबा लुगलेन कटवाइसी पांथोक जगनी थोइदोक हेंदोकना मसीदा अखोइना लांगजेरिबसीदा मसीना मियामगी ओइना थंगरगसु अखोइगी लाकलिबा हौखिबा मे अहुमदगी इरमदम फुरुप कन्नबगीदम इहौगा मरी लेनना थवाइना पोंथा पीखरबा अथौबा अथौबीसिंगी मफमदा अनीरक सुबा ओइना हैकट लेकट तमदुना लांगबन चारा तंबगी थौरम लाकलिबा लांगबनगी नोमा पानबा युमसे खेसन नुमित सेप्टेम्बर की तांग मरी लिसिंग अनी कुनमरी कुमजा असीदा लाइनथौ सनामई टेम्पल बोर्डना सिंदुना हयिंग खोंबान उफों युमफमदा लैबा लाइनिंगथौ सनामई लाइचुंदा पांथोक जगनी मसीना अयुक्ता मयामगी मियामगी ओइना तौखरगसु लैपाकी दमक्ता अथौबगी सक्तम लौदुना थवाई पोंथा ओइबा सिंगी दमक्तदी नुमित असिगी अयुक पुंग 12 ताबदा अनम मथौ कोकपा पेनान तेंथाबा ताराम नोकपा अमदी नोंगी वारोन थौनी इसैगा लोइना अथौबसिंगी मफमदा हैकट लेकट तमगनी अदुगा नुंधिन पुंग अमा मखाई ताबा मरक्ता अखोइना मैरा कतुना लोइसनगनी लाकपीदि अखोइना लैखिद्रबा थवाइना पोंथा ओइखबा अथौबसिंगी इमुंगदगी मी मंगा ओइरसु लाकपियु लೈ हैकट लेकट तंबियु हाइबा पाउजेन पीगी लोइनना लाकपीरिबसिंग अदुगी ngamjaba मखोइगी चयोमजु पीदुना अखोइ थौगन तौजगदोरी ओजा हजिकी ओजाइबम चाना थंबिरिबा वाफम लाइंथौ सनामई टेम्पल बोर्डना अखोइ लेपाकी दमक्ता थवाइना पोंथा पिबिखरबा थौबा थौगिसिंगी मफमदा अखोइ कैगुंबा खरा अखोइ लांबन थागी हैथा लेथा हाइतरे मसिगी थबकसि पांथोक मतमदा सिगुंबा म तौगनेना हाइबिरिबो वाफमसे मरिदा अखोइ जे हजिकसि अनरेस्ट सिचुएशन नमदा लेरि अनरेस्ट सिचुएशन सिदैसदा अखोइगी थौना फरबा मियोइ कया अमा अखोइ लाइरमलेंदा तिनख्रबनी इरैपाक इरमदमगी दमक्ता अखोइगी इंटीग्रिटी काइबा यारोइ हाइबगी दमक्ता इनौनो याम फ्रेशता हानगी खितंग पुवारी के सागोनबा अदुना तबिदा खुजिगी कनोसि लैग्रबनी अदुना डिस्प्लेस पीपल मयाम अमा लैरिबनीना डिस्प्लेस पीपल सिंगसि युमदा हंजनबा नत्रि डिस्प्लेस पीपल सिंगसिगी मरक्ता असिगुम हाइरिबा अखोइ थोनिंगदबा थौदोक सिंगसिदा अखोइ लाइवैख्रबा मी अदुम यावबगी पाउसु मयाम अदुम थेंगनगरिदुनी स्वाइ मतांगसिदि सिगुम मयाम सिगी पुलप पुंजलकांदा ओजाइबुजाना थंबिरिबो वाफमसिदा खरा अदुम कनो अखोइगी मियामगी कमन ओइबा मियंगदा क्रमाइना फोंदोक्ति अली बोनसु थंबिरे अखोइगी लाइरुक सरामैना लौगदबा थौदांग मयाम पुनमुक्तो अरेदा हुजिकी ओइरबा अनरेस्ट ओइरबा मोजिकी ओइर मणिपुरगी सही यमगा था मंगा सुजिलाबको अखोइ स्कुम्बा अखोइ कलुबनी ओइबा लालासि लुसिन्द्री अदा ओदरबे सेमेस्टर दि ngasi न्यूज एजेंसी पीटीआई गा इंटरव्यू सानबदि था मंगा तरुक सिदा अखोइ लुसिनबगी थौरांग अखोइ चपचना पाइखलगनी अदुगी दमुक्ता अखोइगी कुकीजो की लीडर सिंगा अखोइगी मैथै कम्युनिटी की अखोइ लीडर सिंग वारी सारिदमदा अखोइगी इमिसरी अखोइगी अदुम अखोइगी पौलालुम अमा हापे खोले गान हाइबको अदो लेंगन सु कन होनरी हाइब अदो हुजि ओइ फिल्म जे ओजाना हाबियोदि कांगलुप की लाल असिदगी अखोइ थवाइ के अखोइगी पथा ओइख्रे के असोइ कथोख्रे लेख्रे अदुगा ख्वाइदि हुजि ओइ फिल्म सिरिल नुवाइत्रदि अखोइगी देशर पीपल मयामा अखोइगी मी लिसिंग हुमफु मुक की हेनबो अखोइगी दिल के मैम याम लेरिबो याम तक अवाबा अखोइगी खांगना लेरिबो कदोंगी आइगी जुमदे हंजगदगी अदो आइगी जुमदे लुनु थुवाइग्रेको लंपाक ओनग्रेको संगबा याद्रेको अरे करबा तो युमदगी सा युमदा आइगी संगमंगमरो आइगी सना संगाइदा हाबिगिन होय लेरिबको लेबिदा अतुगी मतुंग सुवागी पपा मसा मसिमनो कई काइनादना सिदा याउरी लान सिदा अखोइगी सिहिबको अदो पुनमक्तो लांगन था लाकपदगी मोइसु हेन मोरे हेन नुवाइरो अदुमबो मयामगी ओइबा कमल लमा अखोइगी मयांगी अमा अखोइगी ओइबा बगे राजौ सनामि तेपन बोना तौ हौजुकपा हाइबसे याम मुसिये मसि याम सान उबो
सिबु कौई लुसिंगबा अदगी अखोई लेबा के थबक तोब कांबु सिंगिना अखोई पुनमक असगी उइबा म्याम गी उइबा सि खल्लग थबक तोर पैसे अदरा ममंग सही गी दा अखोई लांगबल था लाको मतमदा थवैना पथा पीखबा दकी कालुप अनिगी लाल असिर पुथुबा मा पुनमक तो असि अखोई सारामे तेबन बोर मोई पुनमक बो सक्तम फोटो हाइदारे को पुनमक तो लोइनमक थमगर मोइना थमगना अखोई लेगिद्रब इमुंगी मी मैम दसु कोने सेबाव पीरगना लापिन खोबि लागर मोइना अदरा हाइता कपदना फोटो तोबुदे याम अस याम नुसिजबो अदुन हेना यूनिटी मा स्ट्रेंग सागलई मैम पुनमंगना अखोइबु खोमजन बिबा नुसिबा तासन बिबा अवा उबा लेबा माले हाइबसि पुन फावेबो हुजुरजी गिमदा लेत्रिबनिना कइनोम तंग कटिंगसु कइनोम तंग कटिंगसु मदुगी उपाय लेतबा हाइगदरा अदुन अदुन अखोइगी नुवाइबना अवा खंगदे हाइबदा अखोइ अदु अखोइ तोबिरु दुबने मरक थना मसिदा हंदकी याम नुवाइबसि अखोइ फोटो से चाम हेना फंगेबो औदगी अमना सनामई टेम्पल बोर्ड यामुना खनखिबा खरसु ले थवाइना पोथा पीग्रिबसे कना कना ओइना अखोइ फोटो दा हाकनी अखोइ गी सर्विस द लेरमबो ओइरसु सर्विस द लेरमदबो ओइरसु मिटेगी ओइना म लेखिदबा लांफम द लेखिदबा काबुदी अखोइना हंदकी लिस्ट दी लोइना याउनबा थोरांग तौजरी अदुना तारीख अनि दगी दी अखोइ सक्तम सिंग असि उबो फंगगनी अखोइगी लाइबुंग लाइगी पुखीगी अकोइबदा नामुक्ति छोनगे पुखी मपांगदा कटपदो हंदक्ति फोटोजी यमक खरदना अखोइ अकोइबदो ओइना लागा हैरांग लेरांग तंबसी ओहिनगदोरी अवदगी हयेंग अखोइ ngachai सिदा हाइकल लेकत तंबसीदा थांग तागी अंगांग सिंगना मखोइगी दा सेलुट हाना पीगनी सेलुट पीरब मतुंगदा लापीरिबा अहल लमन मागी मागी मरी मतासिना ngамजबा हैरांग लेरांग कत्तुना पीगल पिरांग लोइनना दा कच्चगदोरी बदी अखोइ अहल फुन फोंदुक पीरिबसे यम नुवाइ फाजे अखोइगी मोगी मफमदा अखोइगी थांगनगा अखोइगी थांगता को अखोइ लेरो अखोइगी इपाइ पुना थांग तेंदना अखोइगी गफेंग आम्बिबनी जेनबला थेंदनबिनी अदना मखोइगी मफमदा बोय सेलुट पीदरे एक तो बतमदसु अखोइना मोइबु कयाम यामना नुसी कयाम यामना अखोइगी काइ खुन उडि हाइ उटुनिको अदु सि तम अदुगा नुमित असिदा अखोइगी हनांग बन थासिदा अखोइगी थरामै तमन बोनसु मयाम ओइबु ओइना मोक सिना तौबिरा दुनसु लेकाइ लेकाइ अगि खुदिंग दाइदरेको खुदिंग को खुदिंग थुंदा अखोइना सि कनोगी अखोइगी पेट्रोल स्टे लाको अखोइ थाजे लागस लाको मतमदा अखोइगी मौसादि अखोइगी स्कूल कॉलेज कई लक मयाम पुनमक्ता सि लोइ पाथोक्तनको अथौ विदुरुंगी मितमदा लेसु कतरा मोगी वारी वाखों मयाम अदु साइरेंग थीबा इसे सपको तौदरा याम अखोइगी मारी मागनिंगगी सि हेना अखोइगी लेरमेमको अदरा स्वाइ तौदरा हदकी मतांग जो अखोइ हदकी तालुक की रंग असिन मरे बाग दो थवान अपना पीर मैम से लेकाई खुदिंगी लेदो मैम मोगी मैम दो अदुनसु मैम लोइन मक्से मोगी मफम द कोई गमजबा हैके लेकम तमदर तौनो kai kun utpa ubo bujai tauningi madu uragi akogi nationalism aragi sagatpa aragi akoi punamak sa amtani haiba iriba kajiri hembalite riba katyo missing sini haibagi kun utpa ngamgani aduna masini akogi masiji akona lekai club मैम तोंगा मैम शेषो मैम सिंह अखोगी मसे अखोगी सागतपम थोएबो अदु नत्रगदि अखोगी मचे मचे ताना लैब तुम बोदरगदि अदु नुवाइते अदुना लंगबल था लाको सिरदि अखोगी यामना कनो बने अखोगी अचौबा अखोगी प्लेटफॉर्म अमा रगे अचौबा अखोगी मिनुंगसिगी एगी मीने मिबु अखोगी थवाइदि kai कुमनो उत्पा अदगी मा मिनुंग खम अम लैबको अदुना मौसा तौदबो रमगसु अखोगी ममांग चाही खदगी हौना अदम कोई जुलाई चले हो गिदगी कोई जुलाई टेन कोई अब राइजिंग की को पाट तौखिबा अदगी हतक तसो कोई सरवाइ टेबन बोना तरुपजो अद ओ यामना कोई कनो दा कोई थबुदा फावयबको अकोई लमजिंग बिनबा अरे कोई खागनबा तो लेरे को खलेबको अदम से मणिपुर लेगानसु लगा के थाक्तगने स्टेट थाक्तगने ओना पांथोगदबनिबा मथंग से कनोद लाक्सगे ओजा कैसाम कोई इबोम चाद लाक्सगे ओजा अखोगी हुजिकी मयामना सुम गौर चटपा इचिलिनाउ सिंगी दमक्ता दि मियोइ सिंगी दमक्ता श्री श्री गोविंद जी टेम्पल बोर्ड हेदना
मसीगी बोर्ड सिगी मखादा मागी गौरगी चटकदबा कांगलोन सिंसी सेम सारगा मसीना चटनदुना लाकपसी एकोय ख्वाई पुनमुंगना उनरगा लैरी अखोय श्री श्री गोविंद जी टेम्पल बोर्ड की मखादा मसीगी लाइनिंग सिना चटकदबा अखोयगी कंगली पाक्सिगी कांगलोन हाइतारे मणिपुर सिगी कांगलोन सि सुमाइना चटनबी मा लೈ सुंगबम तौदौने हाबसे अखोयना उनरी अदुगा सनामही लाइनिंगी ओइना अखोयगी सनामही टेम्पल बोर्ड सिना हेक सेम सारकपा साफोंगलकपा मसिन मपान मबु फगलकपा स्वाइगी मतांगसदगी हौजिक फावबदा अखोय लाइनिंग लाइसोनगा सागोननबा हिरम थौरम सिंगसे मसीगी हिरम थौरम सिंगसी मसीसु अखोय सनामही टेम्पल बोर्ड ना मसी यामना तासलगा सोयथोकना लैरुरगसु अंग तासन खोमजन बिरगा मसीगी कांगलोन सि अमत्त ओइना अखोय सि चटमिनबा यानबा पामजबा हाइदि लाइनिंग सिबु पामजना चचरिबा मियोय सिंगना मसी चचबा यानबगी लिकलम अमदि सेंबिरकपा माली स्वाइगी मतंग सिदा अखोय सिगी थौरम पुगदबा पुरोइदबा मयाम सिगी सेमजलकपगी मरमसे तेंतकना थंबिबे याबदा कमाइन थंबिनी अहानबदा लैखिद्रबा यंगमसो सैजाबु इकाई खुमनबा उच्चरी मणिपुर चीफ मिनिस्टर मणिपुर चीफ मिनिस्टर ओरंबा महाकी मतमदा अखोयगी लैहाव थाबंगी सुरचनगी मफमदा लेरंबा सनामही असी लौथोअगा हयिंग खोंगवानदा लालहनखी लोइनना सनामही टेम्पल बोर्ड की फासेमार की दलेरिसी फासेमार दलेरिसी अखोय मोरांग थौ लेरकता लेरम्मी मसीदगी अंगांग ओ सिगी मोरांग थौ लेकता लेरम्मी मसीदा हंगांगदगी कुमार औदगी ओइनामदगी चावबा अमोय अनीसी नोमैन पांदुला बिखम नखी मसीगी मतंग सिदा यंगमसो सैजाना चीफ मिनिस्टर ओइरिंगेदा सनामही टेम्पल बोर्ड की एक अमगी मखादा टेम्पल बोर्ड असी सेंबिरमे असुमना सेमकपा असिदा हंदक हेना चौथोइबसी ऑनरेबल चीफ मिनिस्टर बीरेन्ना चीफ मिनिस्टर ओइरकपदगी लम मसी चौथोक्तुना अखोयगी लाइफमगी जगह असी सेंगो छागलगा हौजिक निंग तम्बा खर मियामना उनरिसिने उनरिसिबनी अदुना एकगी दुगी एक सिंगजी मखादा अमा खरल ले मणिपुर की चिंग अमसुंग तमदा लेरिबा लाइफम सिंग लाइसंग सिंग असे सनामही टेम्पल बोर्ड की मखादा लेगदमनी हाइबा एक कयासु फोंदोकप लेखी अदुबो हान लेबिरंबा अनसिंग सिंगना कन्न पांथोप ngममदबदु हौजिक्ति अखोय लाइ हरावबगी थौरम अमा म थौरम कुनमक अचे लरिंथौ सनामैना नोम नोगी पांखत पांथोप हौरी लोइनना अखोय तमद लेरिबा तमी ngakतगी सनामै टेम्पल बोर्ड नते हाइदुना कबुईगी लोसंग भावा अखोय थम्मे हांगे मखोय कबुई भावा यावरे औदगी मरिंग सिंजु यावसलए हौजिक चोथेगिसु यावनरो तौबदा मतमसिना मफमदु खितंग चंगब नुवाइतबदगी वरी वताई साबु यादबदगी लैरी चिंगी चिंगमी मयाम सिसु मथंग मथंग चंगप याबगी चिंग तमगी ओइबा सनामही टेम्पल बोर्ड ओइबा याबगी अमसु लैरे अमना हंदक्ता मणिपुर की गवर्नर ओरंबा अनी सियाना चखिबसी अखोइदा खरा पेनदब लेजै मरमदी महाक मसाना अखोइ लाइनथौ सनामही टेम्पल बोर्ड सनामही लाइनिंगी ओइबा इंस्टीट्यूशन अमा ओइबा यानलबा ची असी मान सोइ तौरममे अदुना सनामही टेम्पल की ओइबा चन्ना कांगलोर अमदी चन्ना पथाप असे टेम्पल बोर्ड न तौबगी अमदी लाइनिंग लाइसोन तंबा पुंग येबा खंगे इसई खंगे माइबी खंगे लाई हराव खंगे मसी तमननबगी इंस्टीट्यूशन अमा ओ लिखटलबगी थौरांगसो अखोय हुजि पाइकत चदुना लेरी मसी अखोयगी लेरिबा ऑनरेबल चीफ मिनिस्टर की मतेंगननी मसी अखोय चाइथोक्तना लेरिबा अखोय कल्चर की मसाक सिंसी एलिमेंट सिंसी तमना तमना तासलकपने तासलकतना सिंग मसुंग तमदा लेरिबा लाइफम सिंग असी सनामही टेम्पल बोर्ड की मखाद लेगदने हाइबा एक के तौतना गेजेट के उमंग लाई हरावबगी पुनमक्सी मदुगी मणिपुर गवर्नमेंट की गेजेट फोंगगा लेगरे फोंगदना लेगरे अदुगा हौजिक लेरिबा बोर्ड सिंग असे हानदी सही अहुम ओइना तरम ओइरम्मी हंदकी ऑनरेबल चीफ मिनिस्टर बीरेन्ना प्रेसिडेंट ओइबदगी असेंबली दा पुथोक्तना खनबदगी
amendment tawduna chahi manga onkhre amadi board asida hanadi vice president amakhakta lerami hojikti vice president ani su thamme asumaina hana expansion kar tawre executive officer haiduna aikogi government gi employee amabu maru oina Imphal West ki DC na gi makhada leiba officer amabu kano executive officer oina hapammi handakna hojik madugi mahutta aikogi board ki member madunda member secretary haiduna ontho oga ekta ontho aga madu hape aduna hojik chi aikoi yamna laibak phaba haigadra aikoi center government na aikoi sanamai lainingi oiba institution ama hanga kadori base akoi syllabus ki su khanaba hokre masina horagadi sanamai laining se no gi pangthokpa chawthorakpa asi bakna sanna sandokpa ngamagani haibasi thajaba leje yam noise masida institute ama thohalakani haiba ado masai ai kanodam laksage koi senior journalist laksage hanagi gi president gi thosu pubiramba oza wangkemcha samjai si bidida kangnipa ki mena laksage oza langban tha sida ekoi ayam bana masi chak katpa matam hai tare mayamna koi gi kanogi loan da haragana phandra chaba gana hai khoi ahan jing sum haina ba gaurgi kanogi loan da hai targadi ado lunglen katpa masi dei sida lunglen phangadori ba mi sing hai tare masi gi phangadori ba mi sing si ayam bana 50 plus ki mathakta leiba mina ayam ba woigalle nupi da nupa da aduna masi gi nungti gi sum chasal agadi masada ana ye khaiba masu lei aduga loinana karigumba langban thagi koigi masigumba cha injang chai singsi charu rakanda maruina hawai jar chagem bomba charu gadagi paklakna na aduda tawbudu hospital de admit tawre ye gan haiba wafam sisu ekoi media gi thong da thengna giba subject to confirmation thengna giba yauna giba leigre aduna masigumba matang si lakuma tamda koigi look hawgadaba masi aduga loinana koigi gauragi da bamon ne thong thakna tawgadaba na leiba mayam se masigi affiliating अखोई बॉडी मा हुजिक लाइन तौ सनामई टेंपल बोर्ड ना अखोई मसिद इंस्टीट्यूट अमा थमगनी हाइरिबा इंस्टीट्यूट सिदा अखोई कांगलोन मयाम सि तंबगी खोटपगी सिदगी महिरोई सिंसी पुथोगा मदुना मदि इरात इशोन गी माई मागी चनिंग मफमदा माई मागी सब्जेक्ट टू द चटकिनब लंबी मसिनगनी हाइबा वाफम अमसु थंबिरे अदुना होटल मैनेजमेंट गी कुक छे मसी होटल मैनेजमेंट तंबदा और नत्रगना अचौचौब होटल सिंगसिदा रेस्टोरेंट सिंगसिदा लेरिबा कुक सिंगसी थवैना मसी सिलेबस नाइना तम्मुरगा दुजोर दोंदु सि खंगगा लागा कुक ओइबसि अखोइन थेंगरी अदुगा लोइनाना अखोइगी बामोन सिंगसिसु अहन सिंगसिगा सुम चमिनरगा नौरिबा बामोन सिंगसिसु सुम चंगहलागा मसिगी थोंग थाकबा हाइबसु लेरि सेमबसु लेरि अदुगा सनामहि लाइनिंगिसु अदु मंगाय सिगुम्बगी थोंग थाकबा तौबसिदा हेल्थ एंड हाइजीन गी ओइबा असिगुम्बा थोनिंगदबा थौदोक्सि लांगबन था मरोइना सिगुम्बा थोक्तनबा सि यामना मरु ओइबा चाबा थकपाइ सि यामना मरु ओइबनिना मसिदैसिदा एफिलिएटिंग एजेंसी मा लेरगा फूड सेफ्टी डिपार्टमेंट का तानागद्रा लैंगाकना मसिगी सेक्शन थौरांग अमा तुंग कोइना लखलप याबगी सेक्शन थौरांग अमा थंबिबा तंगाइ फदेना थंबिबा याबा कोइ चलुने अखोइगे ओजा लखरामना हौथोक पिरबा अखोइगे मदांगसे याम बसाय ए मयाम ए कांदा बसिबोन हाइरबा याइको अदबो मसि केनो हाइबो अखोइगे चुम्मी अखोई कईगुम्बा अखोइगी उसोप हाइरगनोको लोक कई लांगदर कोदा सुबु लांगन थाजब याम तोइना अखोइ तौनबा अमनि अरे अखोइना सारि थाबिबा जो याम हाइजन ओइबको अरे अतेते अखोइगी एटेंट्रेशन तो पयानु अन थोंबा थाकबको मयाम पुरु मुथुको मी मयाम सादुरबिना करिनो हाइबदोगी याम अखोइ सि अखोइ फूड सेफ्टी गी करिगी मयाम गी मियंग चंगबा गाइदो याम जो पोरमनेबो अदुना अखोइगी अदुगी सिंदौरिबा अखोइगी इमुंग अरेगी अखोइगी मयाम पुनमक मयाम तुना मसी अखोइ एवार ओइबा ताइ अरेगी मयाम पुनमक सो मास एवार संगेबको संगे हाबिदि वे अखोइगी चाबा थपदा अखोइगी सिदा अखोइगी एकता अखोइगी फूड एटेंशन तौदो नाब येकबा कोबा तौबा लेबिसु याविको मसाइगी ओजा इमुंगदो अदुना इमुंगदुसु चुमी इमुंगदुना अयामबनी तौनरिसि अदुबो हौजिक्ति मतमगी अवनबा मा लाकपनिना से लेजेदबा कांगुगिसु आई मी अमा खक्तंगी अनि खक्तंगी न तौरगा साइगी ग्रुप ता रिचुअल प्लेसिंग सिदा मी लिसिंग अमगी चौमार चातुकी लाबनिना मसिगी सेक्शन थोरांग ता दाइ मता अदु या अजिकिन थोरांगदिगी अखोइगी सिंगेरबो को साइते बन बोर्ड हाइरेको साइते बन बोर्डसु फजन लेरिबो गौबम कई लो लेरिबको अदु मतम सो कोई साइते बन बोर्ड की मरी लेरबा मोई बॉडी मैम लेरो मैम पुम द इंजन जिंग बतारे
ꯑꯗꯒꯤ ꯃꯔꯨ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗꯣ ꯑꯗꯨꯁꯨ ꯃꯤꯌꯥꯝꯗ ꯃꯁꯤ ꯑꯦꯋꯥꯔꯗ ꯑꯣꯏꯅꯕ ꯗꯣꯟ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯆꯦꯛꯁꯤꯟꯒꯗꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯃꯤꯡ ꯑꯣꯏꯅ ꯄꯤꯕ ꯇꯥꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯧꯔꯝꯁꯤꯕꯨ ꯅꯨꯡꯁꯤꯅ ꯑꯗ ꯆꯥꯛ ꯊꯛꯄ ꯍꯥꯏꯕꯁꯤ ꯂꯩꯗꯅꯀꯣ ꯁꯤꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯁꯤ ꯇꯧꯕꯤꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝ ꯈꯔꯇꯪ ꯀꯠꯄꯤꯕ ꯂꯩꯗꯅꯀꯣ ꯑꯗꯨ ꯇꯧꯕꯤꯒꯗꯕꯅꯤ ꯀꯥꯏꯅ ꯃꯐꯝꯗꯨꯗ ꯀꯣꯜ ꯂꯤꯛ ꯆꯥꯝꯕꯒꯤ ꯏꯁꯤꯡꯗꯣ ꯑꯐꯕꯅ ꯆꯥꯝꯃꯤꯕ꯭ꯔꯥ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯑꯃꯅ ꯃꯔꯛ ꯊꯜꯂꯒꯅꯦ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯦꯜ ꯋꯥꯇꯔꯁꯦ ꯄꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄ ꯕꯣꯇꯜ ꯄꯨꯁꯜꯂꯛꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯖꯥꯔꯗ ꯄꯤ ꯑꯗꯨꯒ ꯏꯪꯊꯝꯊꯥꯗꯗꯤ ꯖꯥꯔꯗꯒꯤ ꯏꯁꯤꯡꯗꯣ ꯀꯣꯔꯐꯨꯗꯐꯥꯎꯗ ꯁꯥꯍꯜꯂꯒ ꯑꯁꯥꯕ ꯌꯦꯜꯂꯤ ꯍꯥꯏꯖꯤꯅꯤꯛꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯆꯒꯦꯝꯄꯣꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯗꯦ ꯑꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯁꯨ ꯑꯅꯤ ꯊꯝꯃꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯆꯥꯛꯈꯨꯝ ꯑꯃ ꯑꯗꯨꯒꯤ ꯉꯥꯒꯤ ꯑꯃ ꯑꯩꯈꯣꯏꯁꯤꯗ ꯊꯝꯃꯤꯕꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯐꯥꯎꯕ ꯆꯥꯛ ꯄꯤꯖꯕꯁꯦ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤꯗ ꯇꯥꯟꯅꯔꯛꯏ ꯁꯔꯦꯡ ꯊꯣꯡꯕꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨ 3 ꯊꯝꯃꯤ ꯃꯅꯥ ꯃꯁꯤꯡꯅ 150 ꯔꯧ ꯑꯇꯥꯎꯕ ꯔꯧ ꯑꯇꯣꯏꯕꯁꯤꯅ 200 ꯁꯔꯦꯡ ꯑꯣꯏꯔꯒꯅ 100 ꯇꯧꯏ ꯑꯗꯨꯅ ꯀꯥꯡꯂꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯍꯥꯏꯖꯤꯅꯤꯛꯀꯤꯁꯦ ꯑꯩꯈꯣꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯈꯨꯠ ꯍꯥꯝꯕꯒꯤꯗꯃꯛꯇ ꯋꯥꯁ ꯕꯦꯁꯤꯟꯁꯦ 50ꯃꯨꯛ ꯊꯝꯃꯤ ꯑꯩꯈꯣꯏꯗ ꯑꯁꯤ ꯇꯦꯞ ꯋꯥꯇꯔꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ ꯏꯁꯤꯡ ꯐꯥꯎꯕ ꯀꯅꯦꯛꯁꯟ ꯄꯤꯌꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯇꯦꯞ ꯋꯥꯇꯔ ꯂꯧꯔꯒ ꯃꯗꯨꯅ ꯊꯣꯡꯕ ꯑꯗꯨꯒ ꯊꯛꯅꯅꯕꯒꯤꯅ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯖꯥꯔ ꯑꯣꯏꯅ ꯄꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯖꯔꯤꯁꯦ ꯑꯉꯥꯡ ꯄꯝꯕꯤ ꯃꯆꯥ ꯌꯥꯎꯅ ꯆꯥꯛ ꯆꯥꯔꯛꯑꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁ ꯇꯧꯅꯕ ꯏꯁꯩ ꯁꯛꯄꯤ ꯅꯍꯥ ꯂꯩꯔꯤꯁꯤꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯑꯩꯈꯣꯏ ꯄꯝꯖꯒꯦ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯉꯥꯡꯁꯤꯁꯨ ꯄꯤ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯍ꯭ꯋꯤꯜ ꯆꯤꯌꯔꯗ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯊꯥꯡꯖꯤꯜꯂꯒ ꯃꯥꯒꯤ ꯆꯧꯀꯤꯗ ꯇꯦꯕꯜꯗ ꯆꯥꯛ ꯄꯤꯖꯩ ꯅꯠꯇ꯭ꯔꯒ ꯈꯔ ꯑꯃꯅ ꯑꯩꯗꯤ ꯃꯣꯔꯥꯒꯨꯝꯕ ꯇꯨꯜ ꯃꯆꯥꯗ ꯐꯝꯖꯒꯦ ꯑꯗꯨꯗꯁꯨ ꯄꯤ ꯀꯔꯤꯝꯇ ꯇꯦꯕꯜꯁꯤ ꯀꯣꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯆꯧꯀꯤ ꯑꯃꯗ ꯄꯨꯈꯝꯗ ꯊꯝꯃꯒ ꯆꯧꯀꯤ ꯑꯃꯗ ꯐꯝꯃꯒ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇꯧꯏ ꯁꯤꯗꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅ ꯗꯤꯁꯦꯕꯜ ꯑꯣꯏꯕ ꯃꯤ ꯐꯥꯎꯕ ꯂꯨꯞ ꯀꯠꯄ ꯂꯩ ꯃꯁꯤ ꯎꯕꯗ ꯑꯩꯈꯣꯏꯗ ꯃꯤꯒꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯗ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯕꯁꯦ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯏꯔꯣꯟꯅ ꯁꯛ ꯁꯣꯜꯂꯒ ꯁꯦꯡꯅ ꯇꯥꯍꯜꯂꯦ ꯇꯥꯍꯜꯂꯦ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯟꯗꯤ ꯄꯟꯅꯤꯡꯗꯦ ꯇꯤꯚꯤꯗꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ खितंग चाबगी थपगी से नंगहुरोई मतागुम हेक्ट चालुक कालगे चटपा लाइन द चंबियु यादबा मचिन द दोक फंजनबा सुगुम कया जी तोई औदगी अमना अखोई की दिपुंग 10 मखाइदा लुक कटपा लुक पिजबसे 10 मखाइदा सोइबो यादे अदुबो कनागुमना होरेन थेंगना लापसु यावी अदुना अखोई की सनामही टेम्पल बोर्डा मणिपुर दा चटनदमदबा अमखक खौदोई सनामही टेम्पल बोर्ड मीटिंग तौ तारब कनागुम ऑर्गनाइजेशन अमना हाइब मतमद मीटिंग हौदब यादे अखोई अदगी पुंग 10 मखाइदा अखोई लुक कटब यादे हाइबसे अखोईगी अरेपनी अदुना राइट टाइम दा चाक पिजबसे अखोई मी लिसिंग हौगिबा चहीदा पूर्णिमा नुमिता कनोसी मी लिसिंग मग चनी पिजे हंदक्ति मी चनीपान यांखै यौरे सी अखोइना सेकेंड बेज से थमनिंगदबदगी कनोसी असागी सेकेंड बेज तौरबदा हाइजिनि ओइरबसु लई हंदक्ति लुकसी अखोइना टिफिन पोरक्तना मोइगी कनोसी पुगे हाबसे अदुसु थिंगे अदुगी महुत्ता माना जुमद लेहौरीबा अहलमनगी नत्रगा मचा मछुगी अखोई लुक अम लौजगे हाबसे पेमेंट तौर अमना लुक 10 गी मथक्ता कटबो ओरगदी अखोई मदु फ्री द पिजदली अदुगा अखोइना मदुगी ममन लौरगा अखोइगी पेक तौरगा मोय खाउसु पुरको यारोय खाउसु अखोइना लाइनथौ सनामी थाबा केन खाउदा हापगा पिजगनी मदुमाइ तौदुना युमदा आई लुक अमता बुजगे हाइबसिजु पेमेंट तौरगा तौबो यादे तौनी तौददी पेमेंट से अखोइ हाना तौरोय मरमदि चाक येलिबा खोलिबा पुजारी सिंगसु अवाबा लेबनिना
ไอ้คนกับสายกี่มาคุยปุ่งตารามาขายกี่มาตุ้งดาตารามาถอยมาตุ้งดาไอ้คนกี่ดุนเดปูจะเกยสิปีนะว่าเขาจะคุยกุบชีตะกี้ดีมาชีที่ทอรังตรงเจริญว่าจะคุยกี่ไฮจิงนี่มาตั้งมาทวงทักไม่มาตั้งมาทราบอยู่ก็เราจะคุยยังมันใช่ไหมไม่ใช่คุยกี่มาสวยนี่ก็มาสวยนะไอเดียคุยกี่มันคุยกี่ลังบลท่าสิบเดียวคุยกี่ต้องดูรีบเนี่ยอุตสาหะไอ้น่ะทำจริบว่าวัฟมเสฮิรัมเสียคุยน่ะท่าอุตสาหะลักษณะนี้ว่าลักษณะนี้ว่าวัฟมสิการิโนให้กันดาด็อกเตอร์ตั้มบักกิสุไม่ซาร์ติฟิเคตเลยมั้ยมันอะดูไม่รีจิสเทชันนั่นเลยนัร์สกิสุเลยเจมาน่ะทับตุสินพัมตุช่วยมาตั้มดามากิซาร์คุยกี่มากิรีจิสเทชันตุกัตลักมากิพันิเซเบิลสิพังบักกิเอริยามเลยสิได้จะทวงท้ายบ่มิวสิงเสอะคุยกี่มิวสิมาคุยกี่มีสิมานั่งใช้สิงติเลยให้ตัวเนี่ยมาดูมาเลยปูรุกสัลลักตัวเนี่ยไม่ยามจ้าก็ตัวมันทักก็ตัวไม่ยามสิกี้อะตัวไอ้ตากดีสิกี้ affiliating agency เสียมาสิเล้งอ่างน่ะทุบมาตั้มดามีเองจังบีระกันดาจุดเมื่อสิกี้คุยกี่ agency ไม่ใช่ไม่ใช่คุยกี่ที่คุยจะเรื่องคำตอบพิริโดอะตัวมันกินมันพิริโดดีมันไอ้สักทงว่าเฮียมันตัวว่าเฮียอะไรก็สักแล้วก็พวกทงมันเนี่ยก็มาสิอะฮัลละมันไม่ยามติละกันดาจะให้ดับไทยดับจ้าฉันบ้ามีมามังนั่นแต่บ้ายุ่งบูดุลก็ให้มึงไว้จัดบ้าอะไรกี่ดีมันฮิดักตุกายนะเงาละกันดาเพราะเรื่องเยลักมันตั้มดามึงไว้แต่ไม่ยามเทนเลยให้สิยามเดินเดินจะไม่ยาดระเบิดนี่ให้ไปดีหัวจิตที่หัวใจทุกข์อยู่ไปดีมันดูจะโดนตกรุตกไปตัวบ้าสารพัดทับเสียงเลยอัตวันอัตวันสารพัดทับเสียอะคุยอัตวันสิ่งหลังนี่ไปมึงอัตที่แม่พูดมึงนักเสียงมึงกันไปดีป่าวหัวจิตหัวใจฟรันตาพิริโดนี่การกูมันคุยดูเขาโดนทวงอยู่คนว่าแม่พูดบอกถึงจะอยู่ทักษิณละกันนี่ฮะอันนี้กว่าทักษิณละกันนี่ใครนี่ทักษิณละกันนี่ใครทักษิณละกันนี่อันทุกอย่างใช่หินช่างเขาจะทำมีกี่แม่พูดบอกถึงเจริญทรัพย์ตัวมันตุชินมาเยาว์ริบนี่ตุชินมาเยาว์ริบนี่ป่ะช่วงปัจจุบันเห็นแต่ว่าตัวแต่หัวใจว่าแม่พูดบอกเสียฉันไม่จำเป็นบอกตัวที่ให้มากกว่าวารักเช็ดป่ะเด็กเพราะฉะนั้นรู้เรื่องเดินงักจับปมโอ้เด็กพายป่ะอันทุกอย่างตระกูลสักชาให้ยันเราไม่ใช่คนนะอิสวากีมาพมดาร์เห็นแต่กัดดิคนที่แม่ไม่ใช่อันทุกอะไรมาตาละกันนะอิรังฝรั่งจะจัดเรื่องตัวหัวยาวเปล่าอันนั้นว่าจะเรื่องความตาพิริโดมาดูกี่แต่บางทีคุยกี่มันพูดเรื่องเกี่ยวกับพรีมที่เอเจนซี่ก็อันที่อย่างกันเรื่องทราบทงไม่ใช่เรื่องผ่านๆให้เราบ้าด็อกเตอร์โอ้ยรู้ว่ากินการที่ถูกวิสุทธิ์ไลเซนส์นั้นไปดีป่ะไปดีป่ะอันนั้นสิ่งการตัวไหนไม่ใช่มาสิ่งที่เล่มจุดดีงั้นสิ่งบอกเด็กคุยเรื่องหาจัดเรื่องหลักว่าอย่างนี้หาปักตุกตรงนู้นวิวามันเลยไปก่อนอันนั้นปักตุกตรงนู้นกุมสิaku ada juga ni umur kita makara saat pergi sih aku pilih bagai jenis kerja ya apa aku ya apa mana ada kan rumah tempat aku pergi ya pocai tang apa aku sentuh pun patra macam tu ni ada sih lu kau buat ada sak usop tu tunggu tempat kerana aku na lupa sama sekarang kan dah lang tu uriar waya ba ada sak sih bagi saruk teman yang mau jom pun dulu level lah kerana komparu pun dua mangan ba ada langban thaji mah pecah mangan dori benar mangan dori ni sih mangan dori ni saruk bayam siapa oh mangan dori ni ada masih sak mangan bagi sih aku hakum semua itu not top sekali sak level dah mi sih aku cak tu matung dah lumal lama presentation tu madu aku nak lau tu hana diam tak haidi horen cak cak matam tu dah kana ketau gisi aku mi leh raga lumal lama macam thau pibo hai badi cak pukham dah cak maru tu tak ada na cipna ni cawa mi sih aku prize bitu masih mekanisme sekarang tu thambe masih kan masih dia aku ni aku sih education sih sana masih dia aku hana aku lona tapi imung mana dia awal aku pujing education sini aku ni tahu tak sih aku ni sebenarnya alam mana misal tahu pasal hai jadi sab tahu coba lagi ko mereka yang sakut di hai jadi sab tahu dah khangi magi sab tahu dah ni mana dua magi behavior dalam satu magi character ke gimana macam utur aja luna na cahaya masuk pemain khangi hai na aku usop beram pada pemain tarik so alam mana pangan tu pareng karena nama kok tangga dia leba. Ada kali aku makoi sak sara jumira halaman sak sak macam tu, ayu luar ni. Minyak ni waktu tuar kan, bukan dah itu hamzin ba. Si tahu tu lagi jadi gua. Tapi yang pun gua itu ba. Kau jadi setelah itu juga mana? Bukan dah kul. Ada bukan dah kul kita hamzin ba. Si kau jadi ya, mana sakul lagi berapa kali jadi kalau kau jadi kau kon peng apa, sing hai nabi bo tham apa ni jadi. Mau sadi. Kalau sok bela apa tahu hai batam dera bagi acan mudi ngon singkat tema yang pun macam apa pura katur begini na mana itu siang tahu jadi kan siam jadi kota tahu bakor betul ni na ujung je karim tu adu leitre apa kon peng na ba tim leitre apa adu na kita tiada lagi kita pijak benda apa adu ni ayah kiam sani kiam lem ni pasani ko ada kan sarung tu level lagi ni level lagi komanda thada lagi ni
ꯑꯗ ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯃꯊꯛꯇ ꯍꯨꯟꯗꯣꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯀꯅꯃꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯀꯌꯥꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯆꯠꯅꯕ ꯑꯩꯈꯣꯏ ꯆꯠꯅ ꯂꯣꯟꯆꯠ ꯑꯗꯒꯤ ꯆꯠꯅꯕ ꯑꯇꯩ ꯅꯤꯌꯣꯝ ꯑꯃ ꯃꯁꯤ ꯁꯦꯝꯗꯕ ꯌꯥꯕ ꯍꯣꯇꯦꯜ ꯑꯃꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯦꯝꯍꯟꯗꯦꯕ ꯂꯦꯝꯍꯟꯗꯦ ꯃꯁꯦ ꯅꯩꯅꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯃꯔꯨꯐꯥꯎ ꯑꯗꯨꯝ ꯁꯥꯏꯗꯦ ꯆꯠꯈꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯩꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯀꯅꯃꯤ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕꯗ ꯁꯦꯟ ꯃꯥꯡꯍꯟꯕ ꯁꯤ ꯇꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯦꯀꯥꯗꯦꯃꯤꯒꯤꯗ ꯃꯥꯡꯖꯕ ꯑꯣꯏꯅ ꯂꯩꯌꯦꯕ ꯁꯦ ꯑꯗꯨꯅ ꯀꯌꯥꯝ ꯃꯥꯡꯈꯤ ꯂꯩꯔꯤ ꯏꯃꯨꯡ ꯑꯃꯗ ꯎꯁꯣꯞ ꯃꯦꯂꯥ ꯑꯃ ꯇꯧꯕ ꯑꯃꯨꯛ ꯀꯧꯕꯗ ꯀꯌꯥꯝ ꯃꯥꯡꯈꯤ ꯍꯥꯏꯕꯁꯤꯅ ꯑꯆꯧꯕ ꯑꯃꯥꯡꯕ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯌꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯂꯩꯔꯨ ꯁꯅꯥꯃꯍꯤꯗꯒ ꯏꯌꯥꯝꯕ ꯑꯍꯟꯅ ꯇꯥꯛꯄꯤꯔꯤꯕ ꯆꯠꯅꯕ ꯃꯌꯥꯝꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯉꯥꯛꯅ ꯆꯠꯄ ꯇꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯡ ꯊꯥꯛꯄ ꯍꯥꯏꯕꯗ ꯆꯦꯛꯁꯤꯟꯕ ꯉꯁꯥꯏ ꯍꯥꯏꯔꯤꯗꯣ ꯗꯥꯛꯇꯔꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯨꯒꯤ ꯒꯥꯔꯤ ꯊꯧꯔꯁꯨ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯄꯥꯏꯒꯅꯤ ꯅꯪ ꯊꯧꯕ ꯍꯩꯔꯕ ꯇꯧꯕ꯭ꯔꯥ ꯅꯪ ꯊꯣꯡꯕ ꯍꯩꯔꯕ꯭ꯔꯥ ꯅꯪꯁꯦ ꯅꯪ ꯁꯤ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤꯗꯣ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤꯗꯤ ꯄꯪꯇꯧ ꯆꯠꯅꯕꯤ ꯉꯁꯥꯏꯒꯤ ꯒꯧꯔꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇꯩ ꯂꯧꯔꯁꯨ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯒꯤꯅ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯤꯕꯅꯤꯅ ꯁꯤꯗꯩꯁꯤꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯇꯧꯕꯤꯔꯒ ꯂꯣꯏꯅ ꯃꯁꯤ ꯀ꯭ꯂꯥꯁ ꯐꯖꯅ ꯇꯧꯔꯒ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯅ ꯇꯧꯗꯣꯔꯦꯀꯣ ꯑꯗꯨ ꯇꯧꯕ ꯃꯇꯥꯡꯁꯤꯗꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯧꯖꯤꯛ ꯏꯗꯤꯇꯔ ꯁꯥꯍꯦꯕꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯤ ꯉꯁꯥꯏꯒꯤ ꯍꯥꯟꯅꯗꯤ ꯂꯥꯏꯒꯤ ꯂꯥꯏꯊꯧ ꯉꯥꯛꯇ ꯑꯩꯈꯣꯏ ꯈꯜꯂꯝꯃꯦꯕ ꯀꯔꯤꯒꯤꯅꯣ ꯃꯥꯏꯕꯤꯒꯤ ꯁꯦꯛꯁꯟ ꯂꯣꯏꯁꯪ ꯂꯩ ꯄꯦꯅꯥꯒꯤ ꯂꯣꯏꯁꯪ ꯂꯩ ꯏꯁꯩꯒꯤ ꯂꯣꯏꯁꯪ ꯂꯩ ꯄꯨꯡꯒꯤ ꯂꯣꯏꯁꯪ ꯂꯩ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯐꯨꯗ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯥꯗ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯥꯂꯨꯛ ꯌꯦꯡꯕꯁꯦ ꯍꯦꯛꯇ ꯃꯥꯅ ꯍꯥꯞꯅꯤꯡꯕ ꯑꯃꯅ ꯍꯦꯛꯇ ꯌꯦꯟꯕ ꯍꯧꯕ ꯌꯥꯗꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯆꯝꯐꯨꯠ ꯍꯧꯔꯛꯀꯅꯤ ꯎꯇꯤ ꯍꯧꯔꯛꯀꯅꯤ ꯏꯔꯣꯝꯕ ꯂꯥꯛꯀꯅꯤ ꯈꯔ ꯊꯥꯎ ꯁꯨꯝ ꯌꯥꯎꯕꯁꯤꯅ ꯀꯣꯟꯅ ꯇꯞꯅ ꯌꯦꯟꯕ ꯑꯦꯟꯇꯤꯀꯣꯂꯥꯏꯁ ꯆꯠꯀꯗꯕꯅꯤ ꯌꯦꯟꯂꯣꯝ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕ ꯅꯤꯌꯣꯝ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯄꯨꯖꯥꯔꯤꯁꯨ ꯃꯤꯇꯩꯒꯤ ꯄꯨꯖꯥꯔꯤꯁꯨ ꯑꯁꯤ ꯐꯥꯎꯗꯤ ꯅꯤꯌꯣꯝ ꯑꯃ ꯊꯝꯃꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯏꯗꯤꯇꯔ ꯁꯥꯍꯦꯕꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕꯗꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯅꯤ ꯃꯁꯤꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯁꯟꯗꯣꯔꯛꯄ ꯌꯥꯕꯅꯤꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯨꯀꯔꯁꯤꯡꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯃꯁꯤ ꯏꯝꯄꯣꯔꯇꯦꯟ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣꯗ ꯅꯨꯡꯇꯤꯒꯤ ꯂꯥꯏꯁꯪꯁꯤꯗ ꯆꯥꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯅꯥ ꯄꯣꯛꯂꯛꯑꯦ ꯃꯁꯤ ꯕꯦꯟ ꯇꯧ ꯍꯥꯏꯕꯁꯨ ꯂꯥꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯕꯣꯔꯗꯀꯤ ꯃꯤꯇꯤꯡꯗ ꯄꯨꯊꯣꯛꯆꯒꯦꯅ ꯂꯩꯀꯥꯏꯗꯁꯨ ꯉꯥꯏ ꯂꯨꯍꯣꯡꯕꯒꯤ ꯇꯔꯨꯛ ꯆꯥꯛꯀꯧꯕ ꯂꯨꯍꯣꯡꯕ ꯄꯟꯊꯥꯗꯗꯤ ꯑꯗꯨꯝ ꯃꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯇꯧꯕ ꯊꯕꯛ ꯑꯃꯈꯛꯅꯦꯕ ꯑꯗꯩꯗ ꯃꯁꯤꯁꯤꯗ ꯉꯁꯥꯏꯒꯤ ꯌꯨ ꯊꯛꯄꯒꯤ ꯋꯥꯐꯝ ꯑꯃ ꯄꯨꯁꯟꯖꯔꯛꯏꯕ ꯌꯦꯡꯕ ꯃꯌꯥꯝꯗꯨ ꯂꯩꯔꯀꯥꯟꯗ ꯆꯥꯛꯇꯨ ꯆꯥꯔꯣꯏꯗꯕ ꯃꯤꯗꯨꯅ ꯄꯀꯧ ꯀꯧꯁꯜꯂ ꯄꯩꯔ ꯊꯝꯃꯝꯃꯒ ꯈꯨꯠꯇꯨ ꯉꯁꯥꯏ ꯖꯣꯔ ꯍꯥꯝꯖꯜꯂ ꯑꯗꯨꯝ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯈꯤꯕ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯒꯤꯗꯗꯤ ꯈꯩꯅꯤ ꯐꯥꯎꯕ ꯆꯪꯍꯟꯗ꯭ꯔꯦ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯑꯗꯨꯗ ꯇꯧꯔꯁꯨ ꯑꯇꯣꯞꯄꯒꯤ ꯌꯨꯝꯗ ꯀꯩꯗ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯑꯗꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯌꯥꯝꯁꯤ ꯍꯤꯡꯖꯤꯜꯂꯛꯑꯦꯕ ꯃꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯩꯔꯀꯥꯟꯗ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯒ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯝ ꯐꯖꯅ ꯉꯁꯤꯒꯤ ꯀꯩꯅꯣꯗ ꯑꯣꯖꯥ ꯗꯥꯛꯇꯔꯅ ꯍꯧꯗꯣꯛꯄꯤꯔꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗ ꯎꯗꯗꯅ ꯍꯦꯛꯇ ꯀꯩꯗꯧꯕꯒꯦꯅ ꯂꯩꯔꯕ ꯑꯃꯅꯦꯕ ꯁꯨꯝꯕꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯥꯒꯤ ꯃꯥꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯊꯣꯡ ꯍꯣꯡꯗꯕ ꯊꯕꯛ ꯇꯧꯔꯝꯕꯗꯨ ꯂꯩꯀꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔ ꯃꯥꯏ ꯀꯥꯔꯠꯇꯨ ꯀꯛꯊꯈ꯭ꯔꯗꯤ ꯃꯥꯗꯣ ꯑꯗꯨ ꯑꯃꯟ ꯑꯣꯏꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯟꯐꯝꯗꯣ ꯃꯥꯡꯗꯣꯔꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯕꯗꯨ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯥꯏꯗꯨꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯄꯤꯔꯤꯁꯤ ꯌꯥꯝ ꯐꯩ ꯎꯀꯤꯜꯗꯁꯨ ꯉꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯕ ꯎꯀꯤꯜꯅ ꯀꯩꯅꯣꯗ ꯃꯥꯒꯤ ꯀꯦꯁ ꯆꯪꯕ ꯌꯥꯗꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯕ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯁꯨꯝ ꯃꯊꯧ ꯁꯤꯟꯕꯗꯣ ꯃꯗꯨ ꯑꯃꯗꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯁꯤꯅꯦꯕ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯁꯤꯅꯤ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ ꯁꯤꯅꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯅ ꯂꯥꯛꯈꯤꯕ ꯄꯣꯠ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯀꯥꯎꯊꯣꯛꯑꯒ ꯌꯥꯝ ꯂꯥꯏꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯕꯥꯃꯣꯟꯕꯨꯒ ꯍꯥꯏ ꯃꯩꯇꯩ ꯕꯥꯃꯣꯟꯕꯨ ꯑꯃꯅ ꯍꯦꯛꯇ ꯑꯣꯏꯔ ꯌꯥꯄꯣꯠꯇꯨꯕꯨ ꯌꯦꯟꯕ ꯑꯩ ꯍꯦꯛꯇ ꯌꯥꯎꯁꯟꯒꯦ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯁꯤꯒꯨꯝꯕꯒꯤ ꯀꯥꯡꯂꯣꯟꯁꯤ ꯁꯤꯁꯇꯦꯝ ꯑꯃ ꯅꯥꯏꯗ ꯇꯥꯔꯒꯗꯤ ꯏꯁꯣꯜ ꯇꯤꯟꯁꯣꯟ ꯇꯧꯔꯤꯕ ꯃꯤꯗꯨꯁꯨ ꯏꯁꯩ ꯁꯛꯄ ꯀꯥꯏꯁꯦ ꯑꯃꯅ ꯍꯦꯛꯇ ꯆꯠꯂꯒ ꯁꯛꯆꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯃ ꯑꯗꯣꯝꯗ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯅ ꯎꯕ ꯆꯨꯝꯕ꯭ꯔꯥ ꯁꯤꯅꯤ ꯑꯣꯖꯥ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯣꯖꯥ ꯁꯝꯖꯥꯏꯗ ꯑꯝꯇ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛꯀꯤ
ꯃꯌꯥꯝꯒꯤ ꯔꯤꯆꯨꯋꯦꯜꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯈꯔ ꯅꯩꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯒꯣꯕꯤꯟꯗꯖꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯁꯦ ꯃꯁꯤ ꯎꯇ꯭ꯔꯥ ꯑꯇꯩ ꯑꯇꯩ ꯃꯐꯝꯗꯤ ꯑꯗꯨꯝ ꯁꯦꯝꯒꯠꯄꯤꯕꯁꯤ ꯎꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯔ ꯁꯦꯝꯒꯠꯄꯗꯨꯁꯨ ꯂꯩꯕꯗꯤ ꯎꯔꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯒꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MP ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯒꯤ ꯃꯅꯥꯛꯇꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯕꯅꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯒꯤ ꯂꯩꯐꯝ ꯅꯨꯡꯐꯝ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯐꯥꯠꯇꯅ ꯂꯩꯔꯤꯁꯤꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯇꯉꯥꯏ ꯐꯗꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯕꯒꯤ ꯊꯕꯛꯁꯤꯗ ꯆꯤꯊꯕ ꯌꯥꯗꯕ ꯑꯃꯅꯤꯅ ꯍꯥꯏꯅ ꯊꯝꯕꯤꯕ ꯌꯥꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯂꯥꯏꯈꯨꯔꯥꯝ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯖꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯈꯪꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯛꯏꯕ ꯑꯩꯒꯤ ꯄꯣꯠ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯔꯟ ꯀꯔꯤꯅꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯣꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯎꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯃꯔꯨ ꯑꯣꯏꯔꯒꯁꯨꯀꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯅꯤ ꯎꯇ꯭ꯔꯥ ꯁꯪꯂꯦꯟ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯒꯦꯅ ꯍꯥꯏꯕꯁꯦ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯒꯤ ꯅꯥꯠ ꯆꯠꯂꯤꯕ ꯈꯣꯠꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯂꯥꯟꯁꯤ ꯈ꯭ꯋꯥꯏ ꯂꯥꯟꯁꯤ ꯀꯔꯤꯅꯣ ꯔꯤꯂꯤꯖꯟ ꯋꯥꯔꯁꯤꯅꯤꯀꯣ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯟꯁꯤꯅꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯃꯥꯏꯊꯤꯔꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯇꯩ ꯇꯨꯔꯕꯅꯦꯕ ꯑꯩꯈꯣꯏ ꯄꯨꯌꯥꯕ ꯃꯩ ꯊꯥꯗꯣꯛꯄꯤꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯝꯕꯨꯁꯣ ꯁꯩꯖꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯔꯝꯃꯤ ꯁꯅꯥꯃꯍꯤ ꯑꯌꯨꯛ ꯁꯅꯥꯃꯍꯤ ꯃꯣꯏꯔꯥꯡꯊꯣꯡꯗ ꯁꯤ ꯂꯩꯕꯗꯒꯤ ꯕꯥꯃꯣꯟꯗ ꯂꯥꯛꯑꯦ ꯑꯗꯨꯒꯤꯗ ꯃꯣꯏ ꯑꯅꯤ ꯁꯤꯈ꯭ꯔꯕ ꯀꯨꯃꯥꯔ ꯆꯥꯎꯕ ꯁꯤꯈ꯭ꯔꯤꯗꯣ ꯉꯁꯤꯐꯥꯎ ꯃꯣꯏꯒꯤ ꯁꯤꯈꯤꯕꯒꯤ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯗꯅ ꯃꯣꯏꯒꯤ ꯃꯨꯔꯇꯤ ꯁꯥꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯁꯤꯒꯤ ꯃꯤ ꯑꯁꯤꯁꯨ ꯏꯗꯤꯠ ꯆꯨꯁꯠꯄ ꯈꯜꯂꯝꯕꯅꯤ ꯃꯥꯅꯦ ꯃꯁꯤ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯇꯧꯗꯣꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯃꯔꯤ ꯄꯨꯝꯅꯃꯛ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯥ ꯃꯁꯥꯃꯛ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟꯗꯒꯤ ꯃꯄꯥꯟꯗꯒꯤ ꯔꯤꯁꯔꯁ ꯇꯧꯕ ꯂꯥꯛꯄꯁꯤꯅ ꯌꯦꯡꯖꯕ ꯌꯥꯅꯕ ꯍꯦꯛ ꯂꯥꯛꯄꯗ ꯀꯩꯝꯇ ꯌꯦꯡꯒꯅꯤ ꯂꯥꯛꯄꯗꯀꯣ ꯑꯗꯨꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠꯄ ꯊꯣꯛꯄ ꯃꯁꯥ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯅ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯒꯤ ꯁꯤꯝꯕꯣꯜ ꯑꯣꯏꯔꯤꯗꯨꯅ ꯑꯩꯈꯣꯏꯒꯤ MP ꯑꯣꯏꯅ ꯆꯠꯂꯕꯅꯤꯅ ꯊꯋꯥꯏꯗꯤ ꯑꯩꯗꯤ ꯀꯞꯄꯦꯕ ꯑꯗꯨ ꯃꯥꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯗ ꯀꯞꯇꯅ ꯅꯥꯍꯦꯗꯅ ꯂꯩꯕ ꯃꯇꯝꯗꯨꯗꯤ ꯃꯥꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯤꯅꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯀꯩꯒꯤ ꯃꯌꯥꯝ ꯀꯔꯤ ꯂꯩꯒꯦꯅ ꯍꯥꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯦꯡꯗꯧꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯃꯇꯝ ꯇꯦꯟꯁꯜꯂꯦ ꯑꯣꯖꯥ ꯀꯩꯅꯣꯅ ꯑꯣꯖꯥꯅ ꯂꯥꯏꯈꯨꯔꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ MP ꯃꯁꯥꯃꯛꯅ ꯃꯥꯏ ꯊꯣꯡꯖꯤꯟꯗ ꯂꯩꯔꯝꯅꯤ ꯃꯥ ꯍꯦꯟꯅ ꯎꯐꯝ ꯊꯣꯛꯑꯦꯕꯀꯣ ꯃꯥ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯃꯔꯤ ꯑꯩꯈꯣꯏ ꯁꯤꯝꯕꯣꯜꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯒꯤ ꯁꯤꯝꯕꯣꯜꯅꯦꯕ ꯀꯁꯇꯃꯔꯒꯤ ꯍꯦꯠ ꯑꯣꯏ ꯂꯩꯔꯤꯅꯤꯗꯅ ꯑꯗꯨ ꯃꯥ ꯐꯥꯎ ꯎꯗ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯕ ꯎꯗꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯎ ꯅꯩꯅꯕꯗ ꯇꯧꯔꯛꯏꯅꯤ ꯎꯕꯤꯌꯣ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯅ ꯃꯄꯥ ꯃꯄꯨ ꯃꯁꯛ ꯈꯪꯕ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯔꯝ ꯈꯪꯕꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯄꯤꯔꯕꯁꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯣꯖꯥ ꯏꯕꯨꯡꯆꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯡꯕꯟ ꯊꯥꯒꯤ ꯂꯥꯏꯅꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯃꯤꯌꯥꯝꯗ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯟꯁꯇ꯭ꯔꯛꯇꯤꯞ ꯑꯥꯏꯗꯤꯌꯥꯁꯦ ꯀꯔꯤꯃꯥꯏꯅ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤ ꯀꯔꯤ ꯊꯝꯕꯤꯅꯤ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯍꯥꯏꯕꯤꯕ ꯌꯥꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯂꯥꯡꯕꯟ ꯊꯥꯗ ꯇꯧꯔꯤꯕꯁꯤ ꯍꯥꯟꯅ ꯇꯧꯔꯝꯕ ꯑꯇꯣꯞꯄ ꯔꯤꯂꯤꯖꯟꯗ ꯇꯧꯕꯒ ꯃꯥꯟꯅꯗꯦ ꯃꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯌꯥꯝꯕ ꯃꯄꯤ ꯑꯣꯔ ꯇꯥꯗꯅ ꯀꯞꯄꯤ ꯑꯩꯈꯣꯏꯅ ꯇꯤꯟꯁꯣꯜ ꯂꯥꯏꯁꯣꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯁꯦꯡꯅꯁꯨ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯦ ꯀꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗꯕꯁꯤ ꯀꯅꯥꯅꯣ ꯀꯠꯆꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯀꯔꯤ ꯊꯣꯛꯅꯩ ꯍꯥꯏꯕꯁꯤꯃꯁꯨ ꯌꯦꯛ ꯁꯂꯥꯏ ꯂꯧꯔꯒ ꯃꯥꯒꯤ ꯆꯦ ꯀꯛꯍꯜꯂꯤ ꯃꯗꯨꯗꯒꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯂꯨꯞ ꯀꯠꯄꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯑꯩꯈꯣꯏ ꯐꯝꯕꯥꯟ ꯊꯝꯃꯤ ꯃꯉꯥꯡꯗ ꯀꯠꯆꯕ ꯂꯨꯋꯥꯡꯗ ꯀꯠꯅꯅꯕꯒꯤ ꯁꯂꯥꯏꯁꯤꯒꯤ ꯀꯩꯅꯣꯁꯤ ꯐꯝꯕꯥꯟꯁꯤ ꯂꯣꯏꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯁꯂꯥꯏꯗ ꯀꯠꯄ ꯐꯪꯕꯁꯤꯗ ꯅꯍꯥꯟꯋꯥꯏꯗꯤ ꯀꯗꯥꯏꯗ ꯀꯠꯂꯤꯅꯣ ꯀꯔꯤꯗ ꯀꯅꯥꯅ ꯆꯥꯔꯤꯅꯣ ꯁꯤ ꯈꯪꯗꯕꯗோ ꯍꯟꯗꯛꯀꯤ ꯂꯨꯞ ꯀꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯏꯖꯤꯅꯤꯛꯀꯤꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯂꯨꯞ ꯄꯨꯊꯣꯔꯛꯄꯁꯦ ꯃꯀꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯩꯅꯣ ꯎꯞꯄꯤ ꯑꯗꯨꯒ ꯂꯨꯞ ꯑꯁꯤꯁꯨ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯄꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏ ꯄꯤꯕꯥꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯈꯤꯠꯇꯣꯛꯑꯒ ꯄꯨꯊꯣꯔꯛꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩ ꯀꯠꯄꯗ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯗ ꯂꯩ ꯀꯠꯅꯔꯛꯄꯁꯤ ꯃꯄꯥ ꯃꯄꯨꯒꯤ ꯌꯦꯛ ꯁꯂꯥꯏ ꯐꯥꯎꯕ ꯈꯪꯖꯕ ꯑꯗꯨꯗꯒꯤ ꯁꯣꯟꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯁꯦꯡꯅ
इमागीदमक्ता तोमोना चाव लाइसंगीसिना मनीबोकी कचबनी है सोनबद लोइनमक नांगबसिदा मयामजी यामना पेंजबा अमसु कपचब फंगे याम नाइजे ओदस में अरोय बोना करी थंबिनी अखोय ngasi की टॉपिक सिगा मरी लेना आईदी अखोयना एजेंसन समोयना आइना मणिपुर अखोय सुमाना अखोय इलेक्ट्रॉनिक मीडिया अदगी अखोय मैम थोलपदगी अखोय डिस्कशन अवार्ड नहीं बसे आई अदम जौजरे हौबदगी को अदो मसिदा पुथोरपगो खदरबसिदा अखोय ngasi gi अखोय डिस्कशन दिगी टॉपिक से याम साथि नुवाय आइना आइस कोमबो अदा अखोय एंकर बो आइना याम थगजनिंगे मसे अखोय हुजिकी मिरोल अदगी कनु मिरोल जना अखोय नैनरगा अखोय खगन हम तावनी मधुगी मीडिया मीडियम दो दो अखोय नसिदा ngasi नैनरगा मयान अखोय खगन दुरिन मसे मजे जुम जुम दा अखोय फमदरा मासो फमेन नारगना अखोय दिगी हौनबो तौदबने बको अदुगा सिदि याम नुवाय आई आइस कोम दा अखोय एंकर ngasi gi je कनानो बे हाइरमगनी अदो याम अताबा मे मदिगो मसे याम मरम चाबा मदि क्वाइदि छिरबरम चाबा मसे अखोय लेत्रबनी अदो आई असे आई आइस कोम गे एंकर बु थागनिंगे अदुगा याम नुवाय जबदि ngasi खनेने नबसे आइना अखोय एजे जेरस ओजरस अखोय gi सनामा टेम्पल बोर्ड gi अखोय gi असो थौदा नोबिरिबा अखोय gi इनात की इनात की गो जोखटनबा खोन खोन आई यामबा अहल अहल इमुगो बु यहुन बिरम बादे सौ याब मैम पुनमक्से असे आई याम तीना आई पेंजबो ओई मसे आई आइस कोम गे कोई गे एंकर जे थागचरी याम नाइजे ngasi आइस कोम दन थमजरी बा लांगबल थागी लाइनिंग हाइना थमजबा टॉपिक असिदा खनन नबसते सरुग याबी खिबे काय खुनजर बोजा कैसाम इबोमसा सीनियर मेंबर लाइनिंग थो सनामही टेंपल बोर्ड अमदी वांखेमसा समजाय चीफ एडिटर कंगली पाकी मेरा गेस्ट अनिमपो आइस कोम डिस्कशन टाइम माय के दि अरोय बोइना थागचबे काय खुनो फोंदोक से बगलोइन ngasi की तमतदे आइस कोम डिस्कशन टाइम होबदी लोय फाव मिंग ताबी खिबे ख्वाइ खिबे कुनो अरोय बोइना थागचबे काय खुनो फोंदोक से बगलोइन कायनिया थंगजरी पिना बिरसी खुरमजरी।